taibang thampakta chena chongna sanari ngasi taibang thampakta chena chongna sanari ngasi malem thampakta awano ngai tinnari ngasi malem thampakta awano ngai tinnari ngasi taibang thampakta chena chongna sanari Pampakse awanungai punsigi sana pamni pampakse awabana hangli nungai bana kumki awabana hangki nungai bana kumki nungai bana suhangki awabana sukumki nungai bana suhangki awabana sukumki masini punsi pampakum bhaiwari masini punsi pampakum malemgi oina ahanba lanjau amade anisuba lanjau gi matamgi safu asi ayamba chap manaba ngaktani tongan tongan ba ijam makhal kayagi movement kayama amaga mathang marol lonchinaduna chatpa matam oikhi theater of absat sagat pada yauriba mibegi pukningi mata ihul sing asi magi khudong chanaba wahai ta mayam ama sizinarabasu miyobagi pukningi mata adudi chap mane masigi pukningi mata asidagi mityeng phawna yenglakpa matamda malemgi oirakliba mathong huktaba chana kanglon mayam ama maham taraba khunai maham taraba punsirol maham taraba wahan maham taraba malemgi abana ababu namthaba tuhatpiba sudatnaba otpi naibiba mihat mipun angamba khutling bana semba chatna kanglon mayam amana khunai ga khaibung naba malem ga khaibung naba chatna kanglon ga su khaibung naraba punsi asi asum naitom tarak laba taibung mapugi lining laison chatna kanglon pumna makka khainaraba alienation symptom ga loinana achau ba creative artist mayam ama malem da mapok tamlaki adugumba creative artist sing adugi manungda ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚ ꯑꯥꯔꯠꯀꯤ ꯂꯩꯀꯣꯜꯗ ꯃꯤꯑꯣꯏ ꯀꯌꯥ ꯄ꯭ꯂꯦꯔꯥꯏꯠ ꯑꯣꯏꯅ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯃꯊꯪ ꯑꯩꯈꯣꯏꯅ ꯐꯪꯖꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯕꯁꯔꯗ ꯗ꯭ꯔꯃꯥꯇꯤꯁ ꯁ꯭ꯔꯤ ꯕꯤꯔꯦꯟꯁꯨ ꯑꯃꯅꯤ ꯁ꯭ꯔꯤ ꯕꯤꯔꯦꯟ ꯑꯩꯈꯣꯏꯒꯤ ꯑꯦꯂꯤꯅꯦꯁꯟ ꯁꯤꯝꯇꯝ ꯂꯩꯕ ꯑꯏꯕ ꯑꯃꯅꯤ ꯅꯣꯡꯊꯣꯝꯕꯝ ꯁ꯭ꯔꯤ ꯕꯤꯔꯦꯟ ꯀꯨꯝ 1992 ꯖꯨꯟꯒꯤ ꯇꯥꯡ 18ꯇ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯂꯥꯟ ꯀꯥꯏꯕꯗ ꯂꯝꯂꯣꯡꯒꯩꯗ ꯄꯣꯛꯏ ꯑꯄꯣꯛꯄꯅ ꯅꯣꯡꯊꯣꯝꯕꯝ ꯃꯅꯤꯛꯆꯥꯟ ꯑꯄꯣꯛꯄꯤꯅ ꯇꯝꯄꯥꯛ ꯀꯧꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯃꯍꯥꯛ ꯃꯇꯝ ꯁꯥꯡꯅ ꯄꯥꯔꯀꯤꯟꯁꯟꯁ ꯗꯤꯖꯤꯁ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯔꯣꯗꯤꯖꯦꯅꯔꯦꯇꯤꯚ ꯗꯤꯖꯤꯁ ꯑꯃꯅ ꯅꯥꯔꯝꯂꯒ ꯀꯨꯝ 2018ꯒꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯎꯔꯤꯄꯣꯛ ꯑꯆꯣꯝ ꯂꯩꯀꯥꯏꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯄꯣꯛꯀꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯀꯌꯥꯗ ꯉꯛꯅ ꯊꯣꯛꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯎꯔꯨ ꯈꯨꯗꯤꯡ ꯊꯦꯡꯅꯔꯨ ꯈꯨꯗꯤꯡ ꯑꯅꯧꯕ ꯉꯥꯛꯇꯅꯤ ꯏꯍꯥꯟ ꯍꯥꯟꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛꯇ ꯎꯖꯈꯤꯗ꯭ꯔꯤꯕ ꯑꯃꯨꯛꯇ ꯊꯦꯡꯅꯖꯈꯤꯗ꯭ꯔꯤꯕ ꯎꯕꯨ ꯎꯔꯦ ꯃꯅꯨꯡꯁꯤ ꯆꯤꯡꯕꯨ ꯌꯦꯡꯂꯦ ꯅꯨꯡꯉꯣꯟꯕ ꯂꯩꯕꯨ ꯎꯔꯦ ꯃꯁꯨꯝꯍꯠ ꯇꯤꯟꯕꯨ ꯌꯦꯡꯂꯦ ꯃꯉꯛꯄ ꯎꯆꯦꯛꯄꯨ ꯌꯦꯡꯂꯦ ꯃꯀꯜꯂꯛ ꯃꯆꯨ ꯃꯃꯤꯠ ꯎꯔꯦ ꯃꯄꯥꯝꯕ ꯃꯇꯝꯗꯣ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯃꯐꯖꯗꯣ ꯀꯔꯤꯒꯤ ꯃꯐꯖꯅꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯕ ꯀꯔꯤꯒꯤ ꯃꯅꯨꯡꯉꯥꯏꯅꯣ ꯅꯨꯡꯗ ꯅꯨꯡꯉꯥꯏꯈꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈꯤ ꯉꯁꯤꯗꯤ ꯀꯣꯔꯧꯍꯟꯕꯁꯤꯁꯨ ꯑꯌꯨꯛ ꯆꯨꯞꯄ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯆꯠꯄ ꯃꯈꯩ ꯆꯠꯂꯨꯔꯒ ꯋꯥꯔꯃꯥꯅꯤ ꯄꯣꯊꯥꯔꯒꯤ ꯃꯇꯥꯒꯨꯝ ꯅꯣꯡꯆꯨꯞ ꯆꯤꯡꯉꯥ ꯄꯥꯡꯂꯛꯄ ꯍꯣꯕꯦ ꯇꯧꯔꯛꯄ ꯑꯗꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯛꯂꯤꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯥꯎꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯥꯡꯇꯛꯅꯔꯤꯕ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯔꯛꯂꯦ ꯆꯥꯛꯂꯤꯕ꯭ꯔꯥ ꯀꯨꯝ 1970ꯗ ꯁ꯭ꯔꯤ ꯕꯤꯔꯦꯟꯒꯤ ꯃꯄꯥꯜ ꯅꯥꯏꯗꯕꯁꯤꯗ ꯑꯩ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤ ꯃꯍꯥꯛꯀꯤ ꯄꯟꯕ ꯌꯥꯕ ꯃꯅꯥ ꯃꯤꯡꯊꯣꯜ ꯈꯔꯗꯤ 1969ꯗ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯇꯣꯜꯂꯕ ꯁꯥꯗꯨꯒꯤ ꯋꯥꯈꯜ ꯍꯥꯏꯕꯁꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯄꯤꯕ
Jamini Sundar Guha Gold Medal Lising Ama Chamapan Marifu Taranithuida piki. kum lising maga chamapan marifutara maridana Manipuri Sahitya Parishatna piba Vishnupur Branski Dr. Khoirom Tomcho Ningsing Sanagi Medal su phangki. Kum Lising Ani Supnanida Cultural Forum gi Dineshwari Sahitya Mana Mahaki Sanagi Kairak Haiba Sering Lairikta Funky. Loinana Siri Birenbu Manipuri Sahitya Parishat Imphal gi Humputara Suba Sahi gi Thauramda Kabiratna Mingthol Piduna Ikai Khundabu Utki. Loinana Kum Lising Ani Supnamanga Chahi Asidadi Sahitya Academy Delhi Naharol Sahitya Premi Samiti Amadi Jawaharlal Nehru Manipur Dance Academy Imphal Ahumna Punna Khusam Naduna Sri Viren gi Kavi Sandhi Amasu Pangthoki. Sri Biren Mahaki Literature ki Khungchatta Masina Sugluidri. Mahaki Dramatic Literature ki Mana Mathum Kaya Phangkraba Drama Mayam Amasu Leiri. Lising Chamapun Huputra Mathoida Atopa abstract drama character Ani Khaktana Sanaba Halakpa Haiba drama Khudur Taruktuna Lila Chandamnabda Best Production ki Mana Phangki. Kum Lising Ama Chamapan Hufutara Nithoida Mahaki Ahum Suba abstract drama character Ahum Khaktana Sanaba Rup Ragana Sanakiba Ani Haina Minthon Balila Puthoklaki. Mathangda Kum Lising Ama Chamapan Hufutara Humdoida Aikhoigi Funga Wari Sandrembi Chaishragi Mama Amagi Lady Tension Mental Image Mayamasi Mahakna Metaphor Amoina Sizinaduna Contemporize Toduna Khut Tharai. Play-gi mamingna Imphal Humfutara Humdoi Haina Mintholi. Play asi Nonga Kraba Haishnam Kanhailalna direction Toduna Puthoki. Ila Singchina Manipurgi Anuba Theatre Thorapada Kari Impact Pibage Kari Meeting Pibage Aduga Nohorapa Itilse Karamna Loinabage Haibasigi Matangse Ekoina Yamna Kona Kangai Matamdu that experimentation si Yamna Pamba Anuba Wakalon Mieng Tasty Pamba Duga Eko Yamna Kupna Naina Dana World Theatre gi Karigi Mayam si Yam Kupna Master Taure Herga Ekoigi Theatre gi Performance ki Filda Pushulak Makti Nati But Matamatuda Ekoina Masimade Ekoina Haibatare Matamuda late 60s dagina 70s highly creative oiba angak ko phangna na huningba angak ko phangna ekoi anuba pot thirakpagi matamamani Sri Viren gi Imphal 73 da ekoi gi on imagi Chandrembi Chaisragi all the kinds of madugi tension mayam dugi image mayam do contemporary language na sinare herga magi folk identity gi image do kan haila na madu tawki betu kui and these memories need high river memory itself se ekoi gi own identification gi ekoi na isagi itihas da ekoi gi past da ekoi gi han gi effort da relook tawraga ngasi ai gi image se ai gi self se ai gi pot se kadai no haina amuk thiraga amuk hanna lepa nainaba amohana miyamna kadai da leirige haibase self locate tawna honaba ekoi gi self si thidokna honaba da Sri Viren gi contribution si yam hen chawe na loje Sri Viren absurd drama gi amadi existential philosophy da kanna changsinba dramatist amoina malemda matam chuppa absurd drama gi siba lomba naidana maming sonariba Samuel Beckett ki classic oiraba drama Waiting for Godot busu Manipuri da handoktuna kum listing ama chamapan humfutara tareta avant-garde na sanaki. Play asi Nonga Kraba Sanakya Ibutombina direction tawduna Manipur State Kala Academy na sponsor tawraga avant-garde ke artist singna sanakibani. Sri Biren drama ibata natana actor amasu Arambam Samarendragi Karbar Haiba drama adudasu saruk yaki. Sri Birengi Khwaitiki Maming Laikiba Manipur Wangma Lana Chatkiba Uripoki Social Dramatic Union Sadakiba W. Kamini Kumana direction Taukiba play Kairak Haibisine. Play asi Lising Makchamapan Merfu Tarukta Awang Nongpoki Oina Sanabada Kangalaktuna Lising Makchamapan Merfu Tareta Delida All India gi John Marigi Oiba Festival da Director Kamini Kumarsu Saruk Yaki. Play asi ibagi matangda Sri Virena Lilagi Wamangyan badasu asumna fongdoglami. Lila Oidringaida
Saireng oina lakhi engonda Saireng oina ithoki mathangda lila amuk oina ithokpani lila sida yawgudaba masing akaknaba leite mapum oina satamda malemgi mapum oiba mina krik krik inaba saktam ama laugani akaknaba mafam leite malemgi mafam pumnamakini matam akaknaba leite malemgi lesemdringai semlamdaigi ngasi phawbagi asangba matam asini miyoi akaknaba khara khaktagi wa natti malemgi mipum khudingmakki wani Shri Virengi Kairak play asimaktada dialogue asi mahausagi conventional play gi dialogue adu nataba saireng dauna su tawba khangba ngamdaba ariba lol su yawba mathang manaw lakpa wahai gi samjanpham khangdaba kaya amasu yawri Director Kamini Kumar masamakna liladi kayarak sanakrabasu hauzik fawba khangba ngamdaba dialogue kaya yawri haina hairi Mang naibu masa khangba ain mau masa khangba si magi script Kairak hairiba play si dagini Kairak ai si man iri style si saireng ni ai isamak director oragasu magi iriba script saireng sida huji phawda ina edi meaning khangdaba yawri haibili lasimakti North East ki 1986 ta tawgiba play da akhoi gi si selection phangi adi matungna 1987 da Delhi da All India gi oina thengnarakpa zone mari gi thengnarakpa da aina director oina sase play si na yawriba language sing masi isam jambadi natte khudam oina aina huji phawda director orga oiraba matungda khangdriba language se amatang pallabada Pitareng karasang sang sana sang lai sang sampit pit. Siwang ni lilaji da sin nariji. Luon si ki meaning si sukang khangdi. Khangda bai si huji phawde khangdri sahi banam hograbani. Aina ahalaman da hangukan da masi di mayu wane hai. Masi script si da dum yawi. Aduga atopa wafa mamana nonga khraba saknairaba lila iba aramam samarendrana Sri Virengi Lilabu Manung Titna Nainaraga Sahitya Academy na Fungba Khomjinba Manipuri Lila Masasingi Khudi Amada Arambam Samarendrana Asum Nasu Fongdoglami Manipur gi lila iba singi manungda Absurd theater gi maikei da sangsinba aibane kun suba chahi chagi ani suruppa tangkhai gi mayai chanchilakpa matam asida oriba Manipuri samaj pa munna yengluraga Masida thengnariba samaj asigi miyoi singna khoirang khoisaunaba nungnangba tang tadab punsi saktam mapan gi sabitya kaya gi chokhatpagi sangsara mada lupluraga masagi punsida amuk halakpa matamdadi masagi asengba masak thiba phangdabagi awaba saktam Sri Birena mahaki poetic vision da mayek seng utnaba hone anuba samaj asigi Yaitong Kamdongba Samas Asigi Mamang Thana Chatliba Kunai Asibu Mamai Chumduna Pugani Haiduna Sakti gi Phambal Tanaral Iba Singna Misam Praja Singbu Makhogi Khongnet Pham Oina Sijanaduna Misam Singi Marakta Netuna Kakhat Khiba Kunai Asigi Mapung Oiriba Misam Sing Khongnet Pham Oiduna Leihoba Mahaki Kairakta Utnabu Hotnabani Shri Virenasi Aikhogi theater ki puarida yamna akia khang leitaba experimental playwright kayana tongan tongan ba western dramatista sangsinduna Manipuri theater asi anauba mayon amada changsilakpa matam asida yamna mangjil thakiba dramatist amani Shri Viren na western conceptation of plays mayam asida kamdauna aikhogi issue sing asi fenjilambagi haibasisu yamna maruoiba amani Shri Viren play kaya mahaki dramaturgy mahaki philosophy kaya amadi matamduda magi play bu direction tawriba singa pau ningthina faunaba ngamkhibra haibasisu wahangamani maramdi Shri Viren experimental theater gi lambi asidadi onthokna mangjil thakre matamdugi aikhogi critic sing director singa Shri Viren gi work singi marakta faunaba ngamdaba ama lekhidaba nate Manipuri experimental theater nainaba matamda Sri Viren gi theater masak nainadragadi wakhal phaunadaba ahangba khara leigani
Maram aduna Sri Braingi experimental approach psychology amadi mahaki worksingda thengnariba mahuksaga manadaba aikoigi hana chatnaramba wari khulli lilagi kayat structure unconventional dialogue unconventional character pau phongna bangamdaba mahaki play kayada maybe like tongbi amana ngangba waga micham amana wa ngangbaga khetnabagum ayengba singna thengnariba sing asida manung thitna khananingai oiba yamna leire Maramaduna Sri Virengi worksingda mahaki maruoiba key experimental concepts lokhat payabadi ahanbada absurdist amoina mahaki play da tariba mami aduni mahaki play masem da yawriba mawong maril kairaba mawong amasung character singi nungi oiba pukningi mata inner psychological states mathang manaw naidaba wari non-linear narrative symbolic imagery non-realistic staging and design minimalism tongan ba lilagi maramchat totsinnarakpa genre hybridization amadi aikhoigi local theme asi western stage ta matamgi thodok wathok mayam amaga mari leinana semlakpa lilagi masemsu asumna khara khaksu yengba yai Sri Biren asi Western literature gi akanba ihau ama oikiba absurdism asida Manipur da yamna nganna mathang sitna nainakaba singi manungda yamna mangzil thaba misak amani matamdugi absurdism gi nahongnaba ihau asina aikoigi lamda thenglaba matamda aikoigi theatrical performance ki oriba mata duda kanana su ningthina fit toksinaba serious oina hotnadriba matam aduda Sri Birena aki akhang leitana stage ta thangalakibane mahakna aikhoigi matamdugi khunaida existentialism amasung absurdism gi philosophy asi hana aikhoigi leijaram laba masak ama oina masada phauduna khut tharamba asi mahaki top emotion sensibility amani haidaba ngamloi Sri Virengi khudi sing yenglaga maruoina absurdism gi lamda anganba matamgi absurdist playwright Samuel Beckett ki akanba influence leiba thengnei mahaki ahanba absurd drama asigi ahoba maktada yamna manaba Beckett ki Waiting for Godot da ahobada a country road a tree evening estragon sitting on a low mount haina hobugum Sri Virengi khongchat play asidasu lambi na sangna chatkhri u amatang tumina yungduna hauri mana mata pande haina hauri loinana Sri Birena Beckett ki Waiting for Godot gi chap chapa dalukaya su chap chana khongchat haiba drama duda sizinari samna nothing happens nobody comes nobody goes it's awful haiba character extragon haikiba Waiting for Godot gi central theme asi play gi yamna maru oiba Sri Birena sizinaduna amadi Waiting for Godot bu Manipuri da translation tawduna evangana sanakhibane matang asida Irish avant-garde novelist playwright Samuel Beckett amasung Manipur gi nongthomam Sri Viren anigi yamna manarapa experimental writing gi khongchat ase kharadangsu ningsingba yai Samuel Beckett ki novel play short story poem suna iba experimental writer amani aikhoina Beckett ki play Waiting for Godot idringai gi mamang amasung iraba matung tena ningsinglabada mahaki anti drama anti poetry anti novel gi warida mahaki avant-garde novel Murphy asi fongbadi kumlising ama chamapan kuntrani panda fonki adubu ahanbada mahaki novel asi publisher nifu mathoina fongbiyu yadadana reject tawkibani maramdi mahaki khudi adu miyamna khangba ngamdaba understand tawba ngamkide mamai thangda tapna Beckett ki angakpa khuida lolamba singadu khanglakibani Irish macha Beckett na ibagi matangda angakpa amana English lon ngangba Beckett na English ta mama lon da ibagi mahuta French lol da iraga kona English ta translation tawba asi magi maram chani miyamna khangnaraba lol masagi lol oiriba English lon da Beckett na idabagi maram asi pumna maki angakpa wahang amani masigi maramdi Beckett na mahaki angakpa maram chat ama takpa pamjaba maramna mama lol nataba strange language amana lol gi manadaba structure kayada man iba pamki
mahakna lol gi wangmada lol ama leibugum phawriba samna non conventional language adugi maram chat mana yamna pamjaki masigi unconventional method asi siri brain gisu bucket gi tamludragasu yamna pamjaba amane Sri Viren gi lilagi lol semda amaga samjinaba ngamdaba wahai sing khangbada waraba lol wahan maham taba character aduna masagi khunai adu samnaba ngamdaba wangang naitom taraba khoishawnaba maching mason naiba wangang masana masabu masak khanglaktaba wangang pumnamak asiga loinana Sri Virenda bourgeois value reject tauba unconventional attitude ama matam chuppa loinaba asini masigi chap chaba nungi oiba saktam asi mahaki kairak hairiba play asida mayek sengna misam singna khongnet phamta oiraga democracy gi makhum uppa capitalist oppressive class kangbuna misam sing maricha common people singbu naihat piba tuhat piba adugumba makhalgi bourgeois culture adugi mayokta matam chuppa khut thaba aiba amasuni mahakna dada artist amagumna absurdist amagi concept asida sangsilaga khunai asi critic tawpani maram asimaktana Sri Virenna realistic representation pungtha thadoktuna magi drama da mawong maril kairaba stage set mawong maril kairaba movement unconventional dialogue kaya sizinaduna lilami character adugi nungi maichakadu poetic image amada mapanda ulai matang asida theater gi khonglai asi chamamnaba thoktanaba aikoina absurd drama nainabada yamna toina sizinariba confusing literary term ahum haibadi existentialism nihilism amasung absurdism haiba wahai ahum asini wahai ahum asigi yamna samna wahai pareng khara makhoigi wahan asi thamlabada masigi khenabasi existentialism haiba term asina mahut silibasi punsi haibasi maham taraba madugi maham taraba punsi aduda thazaba hope macha amatangdi tanik ngaliba sakta madubuni samna literature da oiro performance da oiro character aduna ulat libasi maham taraba tabang pal asida wahan ama punsida thibaduni samna existentialism haibasi ekhoi miyoibana mathong huktaba wahan mahab taraba tabang pal asida wahan ama thibaduni samna thajaba hope macha amadi leiriba saktam adubuni masigi existentialist literature asida masak naiba kaya ma laikre Albert Camus Nietzsche Samuel Beckett amasung atay kayane mathangda confusing term sing asigi manungda ama oiriba nihilism haibasina amuk existentialism gi pura ona teina bani masidana hope thazaba macha amata leitraba saktam aduni masidasu wahan maham taraba punsigi saktam dudi adum loinari haibadi character aduna thazaba budget amata punsigi khongchetuda fangba ngamdraba complete hopelessness oiraba saktam aduni masigi complete hopelessness of life asi nihilist writer singna makhoigi khut-ida fongdorai mathangi wahai asina matam chuppa leptana phong sana theater gi khongchata mayai ama yauna khana nainabada theater gi naina sangi leptana machak huliba theater of absurd asini masigi absurdism haiba asimakti existential philosophy da chawnu yumpham oiba asini aduga masigi wahai term asibu mapok tamnakhibana French philosopher author dramatist journalist Albert Camus asini mahak lising machamapan tarau humdoida taibang khongdarakhi mahaki maming chatlaba philosophical essay The Myth of Sisyphus haiba lising machamapan nipuni thoida fong kiba asida ihan hanba oina absurd ki philosophy ase saktaglakhi adubu mahak lising machamapan humfuda punsiloikhi French philosopher Albert Camus puthorakliba book-length philosophical essay asi yamna nungaiba Greek mythological figure Sisyphus ki wari asi mahakna reimagine tawduna irakpani mahaki reimagine gi yumfam oiriba wari asi matek amatang ningsingduna absurdity of life asi Albert Camus karamna define tawrakpagi haibasi yamna maruoiba amani
Maramaduna, absurd haiba wahai asi wahai pareng kharana define tawbada oithokta ba amani. Greek mythology da ningthau Sisyphus ase afaba ningthau ama natte. Onthokna tamthikraba phatkidraba onthokna tatpat haiba laida phau namthak tawba ningthau amane. Adubu Albert Camus gi Reimagine philosophical book asidadi anuba philosophical interpretation abada Sisyphus ase onthokna wahan makon saraba tragic hero amane. Waridi Sisyphus asi laida namthak tawraga taibang palasida siba lomba nairaroidawba ama oiki. Nongma Sisyphus na mahaki loina bida wafam khara thamlaki. Madudi leimaren biaduda mahakpu thamoi sengna nushibra haina hanglaki. Leimaren biaduna su mahaki thamoi sengna nushijaba adu sengna haiduna magi nushibagi damak mahakna tau haibadu tauba ngamgani haina haiki. Sisyphus na leimaren biadugi pukningi wafam khanglaba matungda hairaki. Leimaren be nangna aibu thamoi sengna nushirabadi aina hayeng siraga aigi asiba haksang ado taibangi chatnebi mathong mangam amata pangthoktana miyam tinba mafamda hundoktuna langthoktuna thammu. Sisyphus na siraba matungda wasak chetpi mapuroibagi nungsibada ngaujabi leimaren biaduna Sisyphus ki asiba hakchang ado lamhangda miyam mangda langthoktuna thamki. Asumna Sisyphus ki thawayaduna nongdol tamna paikhatkiduna laireibakta thumki. Laireibak yauraba matungda Sisyphus na layamda haizare. Mahakpu mahaki nupi leimaren biaduna magi asiba hakchang ado ningthina tawbidre. Tawgadawba mathau mangamsu pangthokpidre. Maramaduna miram lenda amuktang handuna mahaki leimaren bibu warakpa amuktang yahanbiyu haizabada layamna yaduna miram lenda amuk kumlaki. Miram lendagi yangna hangadabadu Sisyphus na handaduna siba lomba naidraba mi ama oiki. Namthak adugidamak layamna mai hauna shaunaki. Laigi ningthau Zeusna anauba chairak amasu lauthoki. Awanungai punsigi sana pamni pampakse awabana hangli nungai bana kumki awabana hangki nungai bana kumki nungai bana suhangki awabana sukumki nungai bana suhangki awabana sukumki masini punsi pampakum haiwari Masini punsi pampakum haiwari ngasi taibang pampakta chena chongna sanari ngasi taibang pampakta chena chongna sanari